Ahanbada Maruba Pau Pizari Manipur da Center amasung state lengakna athuba matamda santi hanjalhallo haiduna santi oiba khongjang changsingkhre Lanjena dana relief camp da leiriba mayam da sel oina lupa lising amamam pina bagi damak lupa crore manga hen bagi sempam kaithokle Manipur Legislative Assembly ke HSC na ADC ga mari leinaba pass tawkhiba resolution NPO na yaning da bafongdokre September kulhundoi da mama masa siduna leirambagi thodok state government magistrate inquiry taunaba order tawkhre Mathang chahi dagi higher secondary examination class 12 ke practical examination chahi khudingi January thada pangthoklagani Amadi khulngak pam ama masagi license gun seng bada nomai maru kapthorok tuna pan badigi lekan nakhre Kurumjari Mami TV na sandok chaba news update mit eng tabiri ba khwai puna makpu RONIA ACHOM na taram nong chari pau sandok na pizari Awang nong pok state singi meheroi sing na ngarang New Delhi ge Jantra Mantra Manipur da center amasung state lengak na athuba matam da santi hanjul hello haiduna santi oiba khongjang changsingkhre Khongjang noi sing aduna Manipur da hojik irang na maram oiduna relief camp sing da leiriba internally displaced person sing masagi mayum da hanjin hanbiu amade tha tara nipan fazilaklaba irang asina naha sing amasung maheroi sing da chauna akaiba piri Delhi da best of Manipur Innovative Youth Organization Mayon amasung United Kakching Student Unicast Sinkiba Santi oiba khongjang adu Sa Manipur no compromise on Manipur territorial integrity haina thonba banner amagi makhada pangthokkibani Hairiba Delhi da best of organization ani asina Manipur gi territorial integrity kaidongai da compromise tawba yaroi Manipur da santi hanjila u amadi Manipur apunba saktam kaiba yaroi haiba slogan sing lauki Khongjang aduda North East Student Society Delhi University ki mehairoi sing su saruk yaki Society ke members sing da phongdok khibada Manipur da thokliba ethnic violence asina nation amagi yumbirel oigadaba naha amadi mehairoi sing da yamna chauna akaiba piri Masida center amasung state government na irang astilosina ba honabada matam changhanduna lairi Irang astiloshin ge hairabadi government na matam ama hektada loshinba yabagni Khongjang aduda saruk yaraduna historian amasung geopolitical analysis Abhijit Chan Chabda na phongdok khibada Manipur da athuba matamda santi hanjin hanba asi yamna tangai fade santi hanjin hanbana thabak sing han hena paikhat kadabani aduga yelhomi purup singa supun sinduna khana hanbagi siliba thorang sing asi lepa laigadabani state asada anti national sentiment sing sagatpa yelho yahalloidabani haiki amarom da coalition kesor chan Return of Fondo Kibada, government agency singna Choktaba Laitana Manipur gi irang asilo shina bakan na hotna bagalonana IDP sing amadi violence edita victim oiriba singi awaba sing kokhanna basu honari maram asina lengang nasu irang thokhaliba singbo fumduna chaba chairak piduna justice purak pangamgani haibasi miyamda thazabani haiki Khongjang adu coalition Santu Kumar Sapam retired social activist Elizabeth Kehis amasung Rasir Kumar Amade, Assistant Professor Delhi University, Dr. M. Ajit Kumar Singh Su Wanganki. Lanjena dina relief camp da leiriba miyam da sel oina lupa lising amamam pina bagi damak lupa crore manga hen bagi sempam kaithokle. Social media da thagalakpa post amagi matung ina Chief Minister N. Birena Interally displaced person IDP pugnamakta tembang oina lupa lising amamam pinaba amadi tangai fadana ningtham thagida chongdraba yadraba potlam sing oina mongpa kombol na chingba pinanaba state emergency fund gi lupa crore manga hen bagi sempam kaithorakle
Amaramda state lengaki department na thokpa cherol amagi matung ina Manipur gi tongan ba relief camp singda amadi tongan ba mafam singda lairiba mioi singidamak state lengaki emergency fund gi lupa crore manga lakh taruk listing nimfu manga ga chama kaithokle Department asigi Commissioner Ashok Kumar na thokpa cherol da makhata na hai sempham sing asina lanzen aduna leiriba singi mopa kombol kanghal amadi tangai fadana chang draba ya draba polam sing fanghangani Manipur Legislative Assembly ki Hills Area Committee HAC na Autonomous District Council ADC Singh Yengsin bada member kunna saba committee ama sembagi recommendation pai kiba Naga People Organization NPO na yaning da phongdorakli HAC na hairiba committee asina mathangi board tawdri fawba committee asimathau tawgani haiba recommendation ama supiraki NPO na hairiba firep asi constitution amadi democracy da yadaba thawongda natana Hills area gi mi singi right ta khutting jile amadi electoral process ta namthai hairakli Guwahati High Court na ADC singi chairman thambagi system chana hankidraba matungda HAC gi resolution number 59 2024 amadi October English singani kun marige memo thadoraki masigi matung tabada NPO da makhoigi wakhalon asi phongdoraki bani HAC na hanagi ADC gi members sing amadi atopa local gi members sing na council sing ase yengshin magi proposal purakhi bani adu NPO na election tawda bida lengak na ama hekta thamjin bani haina yamna kanna ninda tawrakli organization asina Manipur gi governor da HAC gi recommendation yabigenu amasung ADC sing gi election atuba matamda tawbidana ba hairakli NPO na Hills area sing democratic oiba moongda ngak senduna thamnaba article number 371C shu mapumfana implement tawba tangai fade makhata na hairakli ningsing bayai Manipur Legislative Assembly Go Hills Area Committee HAC na Chingi District Tarukta Autonomous District Council ADCS election pangthok triba fawba Edo Committee sing semnaba October 13 da laukiba resolution asibo ex Autonomous District Council ADC member forum Manipur na yaning da ba phongdokiba laikre forum asida athobagi oiba meeting ama haukiba leba pokpa numita Senapati District da famduna HAC gi resolution asi District Council Act 1971 amasung rules 1972 asigi ona tainabani resolution asena constitutionally set tawraba Manipur gi ADC asi power amasung function sing asibo muthat naba hotnabani haiduna akanba moongda HAC gi resolution asi yaning da ba phongdorakibani chahi asigi September kulhumdoida Wangoi police station manung channa laiba Lilong Haurebi Mayai Lekaida Ningombam Ningol Adhikari Mayum Ongbi Basanti Chahi Yangkai Amasung Chahi Tare Kaktangai Bi Machanupi Adhikari Mayum Lanchenbi Mayum gi famungda siduna leiramba thaudok asigi mari makhong thidok naba lengak na Magisterial Enquiry taunaba order amangarang thokre Imphal West District Magistrate Samin Ahmad Saha na thokliba order amagi matung ina Manipur Home Department na masigi misi asigi matangda inquiry taunaba Imphal West District Magistrate asi Inquiry Authority oina khankhibani Magisterial Inquiry asi Lamphel Pata leba Imphal West District Magistrate ki courtroom da pangthokani Inquiry asida saki oibini basing makhoi gi particular sing district magistrate asida November 9 fawgi manungda office hour gi matamda laktuna pisin bayagani haina official order asina hairi panbayai mama machangi misi asi chingnaba laibadegi JAC ama semduna makhoina semliba basigi matangda mari makhong khangdri fawba asi ba hakchang laudana lakhibani adubu ngarang lengak na misi asiga mari leinana Imphal West District Magistrate na luchingduna Magisterial Inquiry taunaba order tawkibaga loinana mama machagi thawai yaudraba hakchang sing rim smoke tegi JAC amasung imung manung na laururaba matung makhoigi aroiba mathau mangam pangthokhi hairi Laikhidrabi Ningombam Basanti Devi amasung machanupi Lanchenbigi postmortem September gi tangkun marida rim smoke ta puthoktuna rims ki forensic medicine department amasung pangaida laiba forensic site laboratory examination sing chathaba loikhrabani Amaronda lengang na thokliba order asigi matung ina Magisterial Inquiry gi report asti numit kuntrani gi manungda government da pikhalak kadabani haina khanghalli Ngarang JAC ke campaigner oinam chawba laimana thadorok pa cherol amagi matung ina
ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ JSC ꯇꯥꯟꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯪꯈꯣꯜꯗ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯔꯒꯅꯤ ꯍꯥꯏꯈꯤ꯫ मथंग चही इंग 2025 हौदुना प्रैक्टिकल एग्जामिनेशन ऑफ हायर सेकेंडरी एग्जामिनेशन क्लास 12 असी चही खुदिंगी जनवरी थादा थियोरी एग्जामिनेशन पांगथोक्ट्रिंगै ममांगदा पांगथोकपा हौरगनी हाइना सेक्रेटरी काउंसिल ऑफ हायर सेकेंडरी एजुकेशन मणिपुर KH असिल कुमारना ऑफिशियल थोकपा ऑफिशियल नोटिफिकेशन अमदा हाइकी। ऑफिशियल नोटिफिकेशन असिगी मतुंग इना काउंसिल असिगी करिकुलम अमसुंग सिलेबस कमिटी की सेप्टेम्बर 15 फंखिबा मीटिंग अमसुंग था असिगी 18 प्रिंसिपल सिंह अमसुंग हेड ऑफ इंस्टीट्यूशन सिंगी फंखिबा मीटिंग ना हौखिबा रिजोल्यूशन के मतुंग इना प्रैक्टिकल एग्जामिनेशन ऑफ हायर सेकेंडरी एग्जामिनेशन क्लास 12 असी चही खुदिंगी जनवरी थादा थियोरी एग्जामिनेशन पांगथोक्ट्रिंगै ममांगदा पांगथोकपा हाइना लेमना की हाइदे। नोटिफिकेशन असिगी मतुंग इना प्रिंसिपल सिंह अमसुंग हेड ऑफ इंस्टीट्यूशन सिंगना टेंटेटिव टाइम टेबल अमसुंग प्रैक्टिकल एग्जामिनेशन प्रोग्राम अमदी सब्जेक्ट वाइज इंटरनल एग्जामिनर सिंह लिस्ट काउंसिल दा डिसेंबर अमा दगिना डिसेंबर 12 फावगी मनुंगदा पाइखतकदबनी। प्रैक्टिकल एग्जामिनेशन सिंह लोयरबा मतुंग महेरोय सिंह मार्क्स सिंह अदो मसा मसागी डिजिटल आर्टिफैक्ट सिंह अदो काउंसिल की वेबसाइट https://cosem.nic.in दा अपलोड तौगदबनी अमसुंग प्रैक्टिकल आंसर खक्तगे हार्ड कॉपी सिंह प्रैक्टिकल मार्क्स स्लिप सिंग लोइनना कंट्रोलर ऑफ एग्जामिनेशन दा मथंग चही के फेब्रुआरी 5 फावगी मनुंगदा पिखलकदबनी हाइरि। खुलंगाकपा अमा मसागी लाइसेंस गन सेंगबदा नोंमै मरु कापथुरक्तुना पानबदगी लाइकनखरे। खुलंगाकपा मियोय अमा मसागी लाइसेंस गन डबल बैरल सेंगबदा नोंमै असिगे चेंबरदा मरु यावी हाइबा खंगहौदबना सोइदुना कापथुरक्पदा मरुना थबाकदा पांदुना सोकपदगी रास मेडिसिटी हॉस्पिटल दा पुखतुना लाइकनखरे। मसागी लाइसेंस गन मरुना पानबदगी सोकलबा मियोय अदु थौबाल अथोकपमदगी अथोकपम सिदर चही 30 अपोकपा अथोकपम नंद कवी हाइदि। थौदोक असिं ngarang नुमिदांग चौराकना पुंग 8:30 रोम तारकपा अदुवाइदा थोकिबनी हाइदि। हौखिबा मे अहोम इंग 2022 कुकी नार्को टेररिस्टना मैतेई मिटेईदा लांदारकपा ngasi फावबा लेप्पा लेट्री। मणिपुरदा मैतेई की ओइबा निंगोल चाखौबा असी चही अमदा यामना तांगना थोकपा निंगोल सिंगी ओइबा थौरमनी। मरम अदुना मणिपुर की इरांग असिगी खनबिदुना दक्षिणा हिदानदनबा लगाव सानबा अमदी दिवाली दा बोम्बलाना चिंगबा थापीदनबा इंटरनेशनल पीस एंड सोशल एडवांसमेंट IPSA जिरीबाम ब्रांच के पब्लिसिटी सेक्रेटरी जी सनातोंबा शर्मा मियाम दा अपील तौरकली। जिरीबाम डिस्ट्रिक्ट की ओइनदी इरांग असिना मरम ओइरगा खुंदामिनरिबा जाति फुरुक खुदिंगमकना लगाव खावबा सानबा असी अथिंगबा थमले। मसिदा कनागुम्बना अथिंगबा असिगी मायोक्ता सानरमलबा तारबदी मदुदा थोगलकबा अफफता दायित्व खुदिंगमक मसा मसाना पुजगदबनी हाइना खंगहलखी। Celin डिजिटल की 33 सुबह फाउंडेशन डे ngasi Celin डिजिटल मिनी स्टूडियो दा अचंबा थौरम अमका लोइनना बी शांति शर्मा स्टोर ऑफिसर BSA KSH Dam सिंह FPO Celin डिजिटल A जितेन सिंह स्टेट कोऑर्डिनेटर GSA ना प्रेसिडियम मेंबर ओइदुना पांगथोखरे। थौरम असिगा मरी लेनना डॉक्टर फंजावम लनजित सिंह चेयरमैन Celin डिजिटल ना फोंदोखिबदा ngasi फावबदा Celin डिजिटल ना पांगथोरकलिबा थबक थौरम सिंह असी स्टेट गवर्नमेंट अमदी सेंटर गवर्नमेंट गा लोइनना कनागुम्बा अमतदगी डोनेशन अमदी फंड लौबा लेट्री। अखोइना ngasi मियामगी दमक मतम मतमगी ओइना तोंगान तोंगान थबक थौरम कया पांगथोक्तुना लाक्ली। अखोइना हैता यामना वाना होटनाजदुना थबक तौजरकपना ngasi 18 सुबा फाउंडेशन योरकपदा हराव नुंगाइबा फावी। अखोइना तौजरिबा थबक थौरम सिंगदा अरानबा असोइबा यावरकलबसु मियामना ताकपियु। कनागुम्बना थबक अमा तौरकपदा असोइबा यावरकपदा ngangbीबा चैबीबगी महुत्ता सेमदोकपीदुना हेना अफबा थबक थौरम कया पांगथोकपा ngamnaba ताकपी तंबीबा मथौ ताई हाइखि। पुवारीगा सागोनदुना लेरकलबा इपुम पाट
फुमजिंदुना रिंग रोड सानबा होटनारिबा आसी खुदकता लेपकदबनी हाइना वकन मिफम चथखरे ngasi खुराई कोनसम लेकाइदा लेबा लाइरम खोंगनांग खोंगदा खुराई कोनसम लेकाइदा खुंदारिबा मियोय कयाना इम्फाल ईस्ट मनुंग चन्ना लेबा खुराई कोनसम लेकाइदा लेबा इपुम पाट असिबो फुमजिंदुना लेंगाकना रिंग रोड सानबा होटनारिबा आसी लेपकदबनी हाइना वकन मिफम फमदुना यानिंगदबा फोंदोखरे वकन मिफम असिगा मरी लेनाना इपुम पाट लाइफम लैंड कनबलुक के प्रेसिडेंट हिजम राय कुमारना पाउमी सिंगदा फोंदोरकपदा इपुम पाट असी निंगसिंगबा ngamdraba matamdagi leiraklaba लेक्सेम लोन अमदि लाइनिंगा थागोनना पाट अमा ओइबता नतना पाट असी मियोइबा कयागी थवाइगा पांखक ओइदिबा इम्फाल तुरेन कोंगबा तुरेल अमदि इडिल तुरेन गी इसिंग तुमफम अमसु ओइदिबनी अमदि इपुम पाट असी मरिल मपांदा पुवारी दगी लेरक्लबा लाइगी खुबम कया अमसु लेरिबा मफम असिदा हंदक लेंगांगना रिंग रोड सानबा पाइखलगलिबा प्रोजेक्ट असिदा हाइजरिबा पाट असी फुमजिंदनबा सागनी हाइरिबा असिना मरम ओइरगा मिचम मियामना अवाबा कया मायोगना हगदौरी अमदि फजख्रबा पाट की सक्तम असिबु मंगहन्नबा होनरकपनी हाइना लवी पालिबा लेंगांग असिगे स्टेप वाटर स्कीम कदाइदा चटख्रबगे ngasi इरमदम असिदा चिंग पाट तुरेल कया अमा मांगसिंगलकपदगी होंगलकलिबा क्लाइमेट चेंज असी येंबिरगा लेंगांगना रिंग रोड असी खुदोंग चागदबा मफम अमदा येंगलगा साबियो रिंग रोड साबा हाइबसी लमदम असिगी चौखल नबगे तारामना ओकली अदुबो पाट फुमजिंदुना सागनी हाइबसी मफम असिगे मियामना याबा ngamloi करिगुम्बा लेंगांगना नमदुना सानबा होनरकलबदी सीबा नाबा चंगदना अकनबा खोंजंग कया अमा चंगसिलकीगनी हाइरी याम सेंगना इपुम पाट सिगा कोई रिंग रोड लाकपसिदा अखोई यानिंगदब कसु लेते इपुम रिंग रोड लाकपसे असुकी मतिक अखोई याम नुंगाइजे रिंग रोड लागदी अखोई चौखटपगी अचौबा खुदोल अमनी न खंजरंबनी अदुबु लाकफमसी ओनखिबा 2012 ता कोई सिदा कागा ब्रजमोलना थांजंबी ब्रजमोलना मोइना साबा अदुगुम्बा रिंग रोड के लाकफमसी मदुगी लाकफमदु ओइरगदी करिगुम्बा अमता सोक्तबा मियामदसु याम साफगदबा रिंग रोड सि करिनो हाइबसी रिंग रोड की कानबसी करिनो अमांगबसी करिनो हाइबना चिंगबसी नैनदना मोइना रिंग रोड से हेता ताहोरगा स्टेट गवर्नमेंट दगी सेंटिंग दना बाहायदना सिगुम्बा इपुम पासे फुंजलगा रिंग रोड लाकनी हाइबसे मसिमतनी अखोइनि याजनिंगदबा रिंग रोड लाकनी हाइबसदि अखोइ असुकिमितिक थगसै अदु फंगफम थोपा बेनिफिशियरी फंगनबगी दमक लौमी सिंगदा फार्मर कार्ड यानथोखरे फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन मणिपुर वुमेन फेडरेशन मणिपुर पीपल डिफेंस फोर्स अमदी डिपार्टमेंट ऑफ हॉर्टिकल्चर ना स्पॉन्सर तौदना पुन्ना सिंदना ngasi कैसामपाट कैसाम लेकाई कम्युनिटी हॉल दा डिस्ट्रीब्यूशन ऑफ फार्मर कार्ड एंड अवेयरनेस प्रोग्राम कम एग्जीबिशन ऑफ किवी की थौरम अमा पांगथोखरे थौरम अदुगा मरी लेनना मणिपुर की काचिन कोयादा लेरिबा लौमी फार्मर्स सिंगदा फार्मर कार्ड यानथोक्तुना कार्ड असिना लौमी सिंगदा पीरिबा कानाबसिंग अदु खंगहन बगल लोइनना किवी एग्जीबिशन अमासु पांगथोक्तुना लमदम असिदा किवी पुथोक्तुना इकोनॉमी चौखट हनबदा अचौबा मतेंग ओइहनबा याय हाइबसि मियामदा खंगहनखि थौरम असिगा मरी लेनना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन के सेक्रेटरी जनरल ए पनिल कुमार ना फोंदोरखिबदा लौमी सिंगदा येंथोक्लिबा फार्मर कार्ड असी मरु ओइना लौमी हाइबसि कार्ड पाइबसिंग अदुबो इंडिया लेंगांगना लौमी ओइना सखंगनबा मरमना ngasi FOCS amadi masiga chatminariba organization singna punduna लौमी सिंगदा कार्ड असी लौमी अमा ओइना पाइहनदुना मदुगी कानाबसिंग अदु फंगहनबा सिनबा प्रोग्राम फार्मर कार्ड पाइरबा सिंग असिगिदमक फार्मर क्लब सेमलबा मतुंग फार्मर प्रोड्यूसर क्लब अमुक सेमदुना मणिपुर की पोथोक चाथोक हेना पुथोक हंदुना मिपाल तांगदबा लमदम अमा ओइनबा होनगनी लोइनना मणिपुरदा लेरिबा लौमी पुनमकनसु फार्मर कार्ड पाइदुना इंडिया लेंगांगना पीरिबा कानाबसिंग असी लौनबा होनबियु करिगुम्बा लौमी सिंगनसु फार्मर कार्ड असी डिपार्टमेंट चलगा लौद्रबसु डिस्ट्रिक्ट सिंगदा लेरिबा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन ऑफिस दा नत्रगा मणिपुर पीपल डिफेंस फोर्स के यूनिट सिंगदा डिपार्टमेंट गा खुसमनदुना फार्मर कार्ड लौबा यागनी खुदोंग चाबा पीगनी हाइदि ngasi pangthokhiba thoram aduda athoiba mingthungnen oina FOCS के प्रेसिडेंट TH Manihar मणिपुर वुमेन फेडरेशन के प्रेसिडेंट खुंदोंबम सिनी मणिपुर पीपल डिफेंस फोर्स के प्रेसिडेंट पेबम बिसाम्बो हॉर्टिकल्चर डिपार्टमेंट के डायरेक्टर के देवदत्त शर्मा मोमा की प्रोजेक्ट डायरेक्टर डोनाल्ड सोबम डॉक्टर RK रोशन SMS हॉर्टिकल्चर अमदी उरखुल डिस्ट्रिक्ट के प्रोग्रेसिव किवी फार्मर निंगयाय बसुमना सरुक यादुना पांगथोखि।
Kasi pangtok taribasi akoi distributions of farmer cards Manipur da akoi lomi singsi kanabu lomi aseng banoi taragadi lomi gi card paiba aduna akoi lomi aseng boiba abdi lomi na low udraba low ga samnadraba mi do lomi natte madudi lomi sajana ba kawi aduna akoi na lomi uiba taragadi magi lofom da low bigataba mana masing putok komi de lomi mo ina madugi sabsaba akoi na madugi damukta akoi na madugi asige akoi department kusam na akoi na masi akoi na farmer card ni bu indorjagani aduga farmer card singsida akoina card piba gaise akoina madu akoina mu kisan credit card amu pijagani aduga akoina hairiba farmer card phangaba singje masi akoina 10 dina 35 bo leiba farmer card singje bo akoina farmer club semjagani mai jaga gi matungina aduga farmer club sema matungda farmer club 10 dina 35 singje akoina farmer producer organization amasung farmer producer company ko semjaraga manipur gi akoi potok sato watana ba akoina ngasi ipan tang hingba ngamna bi da mukta ko hone jabgi poto Naurem Ongbi Sanjitagi Misi Asitia Gastanate Post Betongi reporter Sabdura Hepotama Haiba Wahi Palakpa Asige Matung Ina Poki Sarukta I Changmadagi Sibani Haina Laikidrabi Sanjitagi Imung Manungna Fongdoragli Manipur Press Club Ke Thangjing Hall da Pangthokeba Paugi Mifam Amada Laikidrabi Naurem Ongbi Sanjitagi Mama Chingambam Ganestorna Hai Haukiba September gi Chechet Tarani Panda Rims Hospital da Laikatnaduna ngamdana laikidrabi laisham ningol naurem ongbi sanjita tear gas na maram oiraga laikidaba nate mahak ki postmortem reporta sabdura hepotama haiba wahai asima yek seng na palle masina takpadi mahak kokki maru oiba sok payadaba sarukta soktuna I asiba changmadagi laikidabani haibasi takle haina maral siki mahak na makha takhibada laikidrabi sanjita gi mafamda Laibaktiba Thodok Adu Thokringai September 12 ayuk pung 3:50 tabada apokpi mamada phone tawra ambaga loinana pok yamna chi obasu yamna ore haiba wafam phongdok lamba lai numit asigi nongma walingai September 13 gi numidangda kawada laibak ki oiba iranga police ka tear gas kapna ba maram oiraga sanjita gi laibaktiba Thodok ase thokhibani JSC Semki adobo mahaki mapureba dipakna press conference ta makhoigi yumgi yana khada tear gas ta selaktuna pokhai badiki sor funduna thodo adu thokibani haina paudam khiba adu thajaningai oide tear gas pokhai ba oiraga su maikhu natraga manil pungkhai amagi lebam thokte loinana tear gas maikhuna BP wangna ba machak su oide hospital da laika nariba matamda ka photo da yet thangba chubagi sarukta sokpadagi dakfam leiba oi Masi mahak pubiba natraga tusin badagi sokbo oiramgani haina chingnai loinana numit adugi numidang athengbada mahak ki mathakta otpi nebiba natraga amadi masana yadana famlan bagi thawong chathakibara haibagi chingna lei haina sumaral siri Sanjita amadi mahak ki taibang faudreba anigi misi asige asengba langla langjing puthokpada lamdam asige achumba thibiriba CSO amadi kawagi JS na mateng pangbiduna lamdam asige miyam amadi Sanjita gi mapamgi imung manungda khanghanbiyo haina chingambam gyanesona apil tawrakli Tamenglong district Pombada ngasidagi hauduna bombula thaba amadi yonba thingle haina Dr. L Angsim Dangsawa district magistrate Tamenglong na official oiba order amangarang thokre official order asigi matung ina SP Tamenglong district na pirakpa official report amagi matung ina hauzik leiriba state asigi charang naba law and orders marak asida lakadariba Diwali kumhaiga mari leinana district asida bombula thaba amadi yonbana maram oiraga public singda chamam naba thoklakpa yabagi oithokpa leibana bombula thaba amadi yonba thingba tangai fade haide SP na pirakpa report asigi matung ina Dr. L Angsim Dangsawa district magistrate Tamenglong na Bharatiya Nagrik Suraksha Sanhita ing nisingani kulhundoi ge under section 163 subsection 2 ge power asi sizinaduna Tamenglong district Pombada ngasidagi hauduna bombula thaba amadi yonba thingle haide ba athengba asi thugaiduna kanagumba singna chatharakli palogi matung ina police na makhoi bu faduna chap chaba chairak piba yai haina official order asida palli traffic ki SP promise arambam gi matung ina harau kumhai matam lakpaga loinana gari chinbagi chang hengalakle tha asigi kuntra mathoi dagi
mafum kharadagi maru oina khwairabam kaithelgi akoibada lambi chathok chasinda matam matamgi oiba ahongba khara leiragani hairi Diwali amasung ningol chakobana lakpa na iroinana miyamna kaithelda pochei leiba amadi yonba lakpagi changtha asida ka hena wangkhalakli khwairamban kaithel amadi masigi akoibada leiriba mafamsingda mi chinbagi khudong chadaba kaya mayoknari hiram asiga mari leinana prames arambamna mafam matam yengaga khwairamban kaithel manungda gari achoba changba yaba yadaba haibadu miyawgi fibam yengaga lepkani amadi miyamna support macha masu leiba lakpa matamda gari achoba yariba makai pubirakdana ba khanghalakti Manipur ge irang leiba amadi chinga tainaba mafam singda security force na thiba humagi thabak leptana chathari state asida haukiba pung kunmari asida pamdaba thodok sing thokkibagi paudi leite security force singna irang thokpa yaba ching amasung tampaki mafam singda thiba humagi thabak leptana chathari haina police control room gi cherol amana hairi police ki pau ki matung ina security force ki akanba cheksin thauranga loinana ngarang national highway 37 Imphal Jiribam lambida gari chaniga kuntra Nepal amadi national highway to Imphal Dimapur lambida gari chahumga tarani thoi akanba security ka loinana changlakre irang asiga mari leinana ching amasung tampaki mafam chamaga mapanda security checkpoint sing hangdoktuna akanba cheksin thauranga loinana check tawbada miyoi nipan faduna wahang pahang chathari hairi Food processing and value addiction gi matangda numitare ni chupna chingi district singi nupi sing tagi oina pangthoktuna lakhiba residential skill development training program lo shinbaga loinana che yen thokre Manipur Science and Technology Council Master Technician na Tagel Pata leiba loishang asige training hall da pangthokiba thorom aduda saruk yakhiba Master ki senior scientific officer Dr. KH Rakesh na phongdorakpada Chingda fongba uhai amadi mana masing kaya yon fom leitabadagi patha pumdaduna mangliba asi manghandanaba value addiction piraga chana thaknaba polam sing puthoknabagi pandamda numit tare ni gi training asi jatharakpani uhai amadi mana masing singi hakchangda sokningai oiredaba maongda semdok sungdoklaga achar mithai amadi haimahi na chingba semlabadi semdok lambi leiduna semitlonda kharada oirabasu mateng oigani haiki mahakna makha taraduna Mamangi chahi singdagi leptana chatharakpa training asida state asigi tongan tongan bachingi district singdagi training kun mangana saruk yaki amadi makhoibu saknairaba instructor anina ningthina takpi tambeki training program asigi manungchana training sing asina mithai makhal haimahi beverage makhal amadi bakery item yauna punna item kuntra taruk puthokpa ngamki haina phongdoki thorom aduda science and technology ki secretary Hungyo Wangsan joint secretary Jingang Kham Sasti amadi Mr. K Director Dr. L. Minaketan na saruk yaki. Ngarang nungthil pung ahunga minute kuntra rom taba matamda Jiribam Babu Parada leiba Manipuri Literary Association Mala Jiribam gi General Secretary Biren Khumakpugi mayumda pangthokhiba paugi mifam amada Manipuri Literary Association Mala Jiribam gi Chairman F. Ahmad na haikibada lakliba November ki tang amada Manipur Literary Association Mala Jiribam ge mari suba mapok kumon thoram pangthok lagani thoram asiga mari leinana tongan tongan basaknai raba miyoi singda Literary Award amadi Journalist Award na chingba kaya piduna ikai khumnawa utkani haina paugi mifam aduda F. Ahmad na phongdoki ngasigi paugi mifam aduda Malagi General Secretary Biren Khumampu Chairman F. Ahmed amadi Executive Member Purna Yamna Susaruk Yaki. Building Champion Together haiba theme gi makhada None District Badminton Association na host oiduna ahan banaga his district badminton knockout tournament English singani kunmari hokre. Ganrailum Kanmai None District Badminton Association General Secretary na haikibada tournament ase district mayam asige player mayam ba awang ba thakta pukhatpa ngamnaba pangthokpani haiki makhata na praja mayam na su tournament ase laktuna yengbina basu haizaki October 18 dagi hauduna November 2 fawba chathagadaba tournament ngarang nungdang D John Sa
DFO None Chief Guest Oidana Tamenglong Young Badminton Court None na Hodokre Tournament aduda RH Abel Convener Naga Hills District Badminton Association na Guest of Honor Oina Saruyaki Tournament asida None Tamenglong Senapati Urkul Chandren Kamjong amadi Technopol District tagi sanari chahunga tarana Saruyaki Tournament aduda Dimchilung Gonmai Tournament Secretary Ganrailung Kanmai None District Badminton Association General Secretary amadi Napoleon Rongmai DFO Kamjong na Saruyaki Tournament asida open category dagi hoduna chahi humfu manga category fawba sanari Hauzik thokriba lan asina maram oiraka matam khara lepduraba matung ngasidagi hauna district Kang Association Jiribam na sinduna Jiribangi Babu Parada Leiba Lamland Community Hall da Kang Sangda Sanariba Ani Subai Alambam Purnima Devi Leimarol Kang Tournament English Ngani Kunmari ngasi sanakiba Group League Round Match da SAYC na Kasar Kang Chupu Panjal Taruk Mari da Meitei ba piki Hayeng nungtil pung ama taba matamda MITL ga Ichel ga sanagani ngarang sanakiba match asida SAYC ga Kasar Kang Chup sanaki SAYC na tos ngamduna Meitei khanki aduga Kasar Kang Chup na Kang kaptuna sanaba hoki hap mamangda SAYC na Kasar Kang Chupu Panjal Mari Nipan Mari da henduna laiki matung apiba matam SAYC na Kasar Kang Chupu Panjal Taranithoi Mari da Meitei ba piki ngasigi match asida EJ1 Singh na reference aduga aton iboton Singh na secure oiki Aroibada among maroiba pau pizari Manipur da center amasung state lengang na athuba matam da santi hanjehalo haiduna santi gi oiba khongjang sangsinkhre Lanjena duna relief camp da leiriba mayam da sel oina lupa listing amamam pinabagi damak lupa crore manga henbagi sempam kaithokle Manipur Legislative Assembly ge haise na ADC ga mari lenaba pass tawkhiba resolution NPO na yaningda ba phongdokre September kul humdoi da mama macha siduna leirambagi thodok state government Magistrate Enquiry taunaba order tawkhre Mathang chahi dagi higher secondary examination class 12 ke practical examination chahi khudingi January thada pangthoklagani Amadi khulngakpa ama masagi license kan seng mada nongmai maru kablak tuna pan badagi lekan natre Hauziki oinadi Mami TV na sanukjaba news update matang asida loijere makha taba pau gi damakta Mami TV bu mining ta duna lebiyo